Oh. I do. Ma kau balak pa ni video na video kay na. Yam fazaba sai. Asing may fazaba. Yung na niya. Talaga niya. Ay na ma kau balak pa video na video hi na ne khang ba thawai ki chat ki ba. Hi, welcome back to Hero. Hero. Welcome back to Hero. Ngai haro. Hayu da. Ngam. Hayu bi ha ba. Yam wang ko sai. Ku chu ni ni mu ye mu ge. Sa đi vậy bình. Lâu rồi quán lệ. Thằng em su vào xài trò sắc xe. Cố kẹo mà cái gì yêu rồi tao ba. Nó tí thì tôi ra đi yêu rồi tôi có trẻ em ta. Thầm đai ở cái gì không tổ. Nó cái gì cái bảo nghe nhỉ. Mà ra thả bôi nó vào nó rất là hay. À, xong thì mình sẽ cây cầu bì ạ. Som se khangna balai bi bro. Athingang chala da. Yam phajaba sai je kai jabi ge. Ngasi se kai hinjang jabi rage. Nang Insta pai bra. Ma Insta pai de Facebook ata ni pai jaba. Horsestar je to akhoi gi Shamjetsabam di Horsestar nga ta ni tongi je. Ma jam to ju bra. Atat bane. Amta yenge. Post am taro photo nambi hoy den. Nambi ge adu hu. Horen Photo ka pam de. Kai ge. Photo nam ning de. Nambi ge adu hu. Yam phajaba sai ji kai gino. Sa ka pa da la. Làm cái ka sa tha bu ge. Shamjetsabam gi khwai de iruzaning da banu pa de se. Thầm đàn này lang điện lên bà nã đã tao cười ngasai cái này iruzadaba hujik is iruzara lakpa sakse isai dam taka sulo apam bi se khan bi ya ga ni khoi gi Shamjetsabam bi chi rai tang da gi mya ado ai bro Nungaji. as ya de ti audre Tiaji. ye ge ta idaro Toro. se nang ge kan ko cha dong se da le ma kan na phone ni ya hai to aseng bai di chirai ba se ma na di khara tang bani ba ko adegi kin thudana ni asengbagidi inaupina nambigadabane bako do inaupido yum hanatre ado kainom tamda sengdokjage myam hujui irangi matang nambado amu phala de na kiba adugine aise pangna kena tawdabane bako aduna waro wibe ade myam pa kuchu zaina granga andro Chắc là gì cái thằng gì là số bảy cái màn này à? Mayam ai channel se isai cover gumba khara tawrasira na khallegini ado wara wi be ade matang se yam chana tre kai na khanbi bedu tawi ganu ko akhoi dagi YouTube channel am lei bune ko adu do mayam soidana subscribe to biramo nang YouTube channel do me kari heba ai không được nang na ha ni bra đâu ra nó chỉ cái rồi kìa ai ang anh đã hận mình bà sẽ cái gì mình đã có được cả anh là sống cầu bị bố này đó mi nó có đang sẽ mang ra mà sắc phải giấy của lấy cả hai đứa con tụi này mà sắc phải giấy bố điนั่นจ้ะkhá chỉ đại khá tang bây giờ nó ba đi chỉ đại tang ở cái rashi khá lấy hai bây giờ sống tàu giữa xa đi bài như thế anh giờ chỉ đại lấy tăng này chỉ đại tăng mình sẽ lên Big stress. cái lặng nó đừng có thế thì Cái gì đó mà sẽ cái này ấy kia nó hay bị cái khơi đàn sẽ có
ꯍꯣꯔꯦꯟ ꯏꯔꯨꯖ ꯂꯣꯏꯔꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯖꯩꯌꯦ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯏꯔꯨꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯁꯤꯁꯤꯅ ꯏꯔꯨꯖꯔꯕ ꯃꯇꯨꯡꯗꯅꯤꯀꯣ ꯃꯥ ꯑꯁꯦꯡꯕ ꯅꯠꯇꯕ꯭ꯔꯥ ꯅꯠꯇꯕ꯭ꯔꯥ ꯅꯪ ꯉꯁꯥꯏ ꯏꯔꯨꯖꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯥ ꯐꯨꯔꯤꯠꯀꯁꯦ ꯑꯍꯟꯕ ꯃꯥ ꯍꯥꯏꯗꯤ ꯑꯩ ꯐꯨꯔꯤꯠꯁꯦ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯤꯠꯄ ꯐꯨꯔꯤꯠꯇꯣ ꯑꯗꯨꯗꯣ ꯃꯜꯂꯦꯌꯦ ꯑꯗꯣ ꯏꯔꯨꯖꯔ ꯃꯇꯨꯡꯗ ꯐꯨꯔꯤꯠ ꯑꯃ ꯁꯤꯜꯂꯒ ꯂꯥꯛꯑꯦ ꯐꯨꯔꯤꯠ ꯑꯍꯟꯕ ꯑꯃ ꯁꯤꯜꯂꯒ ꯂꯥꯛꯑꯦ ꯌꯨꯝꯗ ꯅꯍꯥꯟꯒꯩ ꯂꯤꯠꯄ ꯑꯃꯟꯕꯗ ꯂꯤꯠꯇꯕꯤ ꯂꯥꯛꯏꯕ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯐꯤꯜꯇꯔꯒꯨꯝꯕ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯤꯅꯦ ꯌꯥꯎꯗꯦ ꯆꯨꯝꯅꯩ ꯀꯦꯃꯦꯔꯥꯅꯤ ꯆꯨꯝꯅꯩ ꯀꯦꯃꯦꯔꯥꯁꯤꯗ ꯐꯖꯔꯝꯃꯤꯔꯣ ꯀꯩꯗꯧꯔꯝꯃꯤꯕ ꯂꯤꯞꯁꯇꯤꯛꯀꯨꯝꯕ ꯑꯃ ꯆꯤꯟꯕꯥꯟꯁꯤꯗ ꯁꯪꯉꯛꯄꯒꯨꯝꯕ ꯑꯩ ꯁꯪꯖꯗꯦ ꯑꯝꯇ ꯌꯦꯡꯉꯨꯁꯦ ꯑꯣ ꯌꯥꯔꯦ ꯑꯝꯇ ꯌꯦꯡꯉꯣ ꯌꯥꯅꯤ ꯌꯦꯡꯉꯨꯁꯦ ꯌꯦꯡꯉꯔꯣꯏ ꯑꯩ ꯁꯤꯒꯨꯝꯕ ꯕ꯭ꯂꯣꯛ ꯁꯨꯡꯌꯥꯎ ꯌꯥꯎꯅꯤꯡꯗꯦ ꯑꯩꯅ ꯌꯥꯎꯅꯤꯡꯕ ꯃꯨꯛꯕꯥꯡꯒꯨꯝꯕꯗ ꯑꯣꯏꯅꯇꯧꯁꯤ ꯑꯗꯨꯝꯕꯗꯗꯤ ꯌꯥꯏ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯗꯤꯌꯦ ꯑꯩ ꯃꯨꯛꯕꯥꯡꯗ ꯈꯛꯇ ꯍꯥꯏꯔꯛꯑꯣꯕ ꯑꯗꯨ ꯌꯥꯎꯕꯗꯤ ꯑꯝꯇꯗꯤ ꯌꯥꯎꯅꯤꯡꯗꯦꯕ ꯑꯩ ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯁꯤꯁꯤꯅ ꯅꯨꯡꯁꯤꯠ ꯆꯥꯕꯗꯤ ꯀꯩꯅꯣ ꯀꯥꯟꯅꯗꯦ ꯑꯗꯨꯗꯤ ꯏꯟꯇꯔꯅꯦꯠ ꯌꯥꯗꯕꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯨꯐꯥꯎꯗꯤ ꯑꯃꯅꯤ ꯑꯗꯨꯝ ꯌꯥꯁꯨ ꯌꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗꯤ ꯑꯗꯨꯝ ꯂꯩꯅꯤ ꯀꯃꯥꯏꯅ ꯁꯨꯛ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ ꯑꯣ ꯌꯥꯝ ꯅꯩꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯁꯣꯝꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯩꯔ ꯂꯩꯕ ꯃꯤ ꯑꯩꯅ ꯍꯦꯟꯅ ꯋꯥꯡꯕ ꯃꯥꯜꯂꯦ ꯐꯨꯠ 3 ꯋꯥꯡꯕ ꯅꯪꯒ 5ꯒ 8 ꯋꯥꯡꯕ ꯑꯩꯒ ꯀꯃꯥꯏꯅ ꯃꯥꯟꯅꯗꯣꯏꯅꯣ ꯑꯩ ꯀꯅꯥꯅ 3 ꯈꯛꯇꯅꯦ ꯍꯥꯏꯕ ꯑꯩ ꯃꯌꯥꯝ ꯌꯥꯝꯃꯦ ꯐꯣꯇꯣ ꯅꯝꯕꯤꯌꯣ ꯅꯪꯁꯦ ꯐꯣꯇꯣ ꯅꯝꯕꯤꯌꯣ ꯐꯣꯇꯣ ꯆꯥꯝꯃ ꯅꯝꯃꯒ ꯐꯖꯕ ꯑꯃꯈꯛ ꯈꯜꯂ ꯊꯥꯒꯠꯂꯛꯀꯗꯕꯅꯤ ꯃꯥꯅꯦ ꯀꯩꯅꯣ ꯇꯜꯂꯦ ꯑꯗꯨꯅ ꯁꯨꯡꯅꯝ ꯅꯝꯅꯤꯡꯗꯦ ꯅꯪꯁꯨ ꯉꯥꯏ ꯅꯅꯥꯎꯄꯤꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯎꯒꯦ ꯑꯩꯈꯣꯏ ꯗꯥꯒꯤ Q&A ꯇꯧꯁꯤꯔꯥ ꯇꯧꯕꯤꯔꯅꯨ ꯑꯗꯨꯕꯨ ꯃꯊꯪꯗꯗꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯂꯣꯏ ꯊꯦꯡꯅꯔꯁꯦ ꯑꯩꯒ ꯑꯗꯨꯗꯤ ꯅꯪꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯐꯖꯩ ꯋꯥꯔꯤꯗꯤ ꯌꯥꯏ ꯑꯩꯈꯣꯏ ꯕꯤꯕꯤꯒꯤ ꯑꯅꯧꯕ ꯀꯣꯟꯗꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯇꯣ ꯇꯪꯈꯥꯏꯗꯪ ꯄꯨꯊꯣꯔꯛꯑꯣ ꯀꯩꯅꯣ ꯇꯪꯈꯥꯏ ꯐꯥꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯍꯖꯤꯔꯥꯁꯤꯕꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯇꯣꯂꯣꯞꯅꯣ ꯍꯖꯤꯔꯥꯒꯤ ꯂꯣꯡꯕꯒꯤ ꯐꯪꯕꯗꯣ ꯄꯨꯊꯣꯔꯛꯑꯣ ꯆꯥꯍꯜꯂꯁꯤ ꯉꯝꯗꯤ ꯉꯝꯃꯦ ꯃꯤꯅ ꯋꯥꯅ ꯑꯩꯈꯣꯏ ꯗꯥꯗꯣ ꯀꯥꯔꯟ ꯌꯥꯝ ꯇꯥꯕꯅꯦ ꯆꯤꯔꯥꯏ ꯇꯥꯡꯈꯩ ꯃꯤꯅꯅꯦ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯕꯅ ꯍꯥꯏꯕꯤꯔꯕꯅꯦꯕ ꯍꯥꯒꯠꯆꯔꯛꯏꯔꯣ ꯑꯩꯅ ꯍꯥꯏꯗꯣꯏꯅꯣ ꯃꯤꯅ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯃꯆꯤꯟꯕꯨ ꯃꯦꯟ ꯉꯝꯕ꯭ꯔꯣ ꯑꯗꯨꯅ ꯃꯤꯅ ꯀꯃꯦꯟꯁꯦ ꯊꯤꯅ ꯄꯤꯔꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯅꯠꯇ꯭ꯔꯥ ꯃꯤꯅ ꯉꯥꯡꯖꯕꯕꯨ ꯅꯠꯇ꯭ꯔꯥ ꯇꯨꯃꯤꯟ ꯂꯩꯊꯣꯛꯑꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯃꯥꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤꯅ ꯉꯥꯡꯖꯩ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯇꯨꯃꯤꯟ ꯂꯩꯊꯣꯛꯑ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟꯇ ꯊꯤꯅ ꯉꯥꯡꯕ ꯌꯥꯎ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦꯗꯣ ꯃꯤꯑꯣꯏꯕ ꯑꯃꯅꯤꯅ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯈ꯭ꯔꯒꯦ ꯑꯗꯣ ꯁꯤꯗꯗꯤ ꯐꯖꯗ꯭ꯔꯣ ꯅꯪꯁꯦ ꯉꯁꯥꯏ ꯑꯗꯨꯝ ꯐꯖꯕ ꯃꯤꯅꯁꯨ ꯍꯥꯏꯔꯛꯑꯦ ꯂꯩꯀꯥꯏ ꯃꯤꯅ ꯑꯗꯨꯝ ꯐꯖꯩ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯍꯥꯏꯔꯛꯑꯦ ꯃꯣꯏꯅ ꯀ꯭ꯔꯤꯝ ꯑꯇꯥꯡꯕ ꯁꯤꯖꯤꯟꯅꯗꯕꯒꯤ ꯅꯪ ꯄꯣꯛ ꯑꯃꯁꯨ ꯍꯧꯔꯦ ꯁꯤꯗ ꯍꯅꯨꯔꯕꯣꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥ ꯍꯅꯨꯔꯕꯅꯦ ꯄꯣꯛ ꯌꯥꯝ ꯍꯧꯅꯔꯦ ꯃꯤꯅꯅꯦ ꯀꯅꯥꯅꯣꯝꯅ ꯁꯤ ꯑꯩ ꯈꯪꯕ꯭ꯔꯥ ꯍꯪꯉꯣꯅ ꯍꯥꯏꯔꯛꯄꯅꯦ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯃꯥ ꯈꯪꯕ꯭ꯔꯥ ꯍꯪꯉꯣꯏ ꯃꯃꯤꯡꯗꯣ ꯑꯩ ꯍꯣꯔꯦꯟ ꯄꯥꯔꯛꯀꯦ ꯐꯤꯂꯝꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯕꯖꯥꯠꯂ ꯅꯪ ꯄꯤꯁꯨꯝꯁꯦ ꯗꯥꯡꯖꯝ ꯃꯨꯁꯨꯛ ꯃꯨꯏꯌꯦ ꯑꯁꯦꯡꯕꯩꯁꯨ ꯐꯣꯏꯕ ꯃꯥꯟꯕ꯭ꯔꯥ ꯐꯣꯏꯕ ꯃꯥꯜꯂꯦ ꯅꯪꯁꯦ ꯀꯅꯥ ꯃꯥꯜꯂꯤꯅꯣ ꯃꯤ ꯃꯥꯟꯕꯅꯤ ꯆꯤꯔꯥꯏꯗꯨꯗꯤ ꯂꯣꯏꯔꯦ ꯑꯆꯥꯄꯣꯠꯁꯨ ꯂꯩꯕꯤꯗꯦ ꯀꯔꯤ ꯇꯣꯂꯣꯞꯅ ꯅꯪꯅ ꯆꯥꯔꯒ ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯦꯕꯨ ꯀꯩꯅꯣ ꯍꯖꯤꯔꯥꯁꯨ ꯑꯩꯅ ꯀꯗꯥꯏꯗ ꯇꯣꯂꯣꯞ ꯑꯗꯨꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯃꯆꯟꯅꯨꯄꯤꯒꯤꯅꯦ ꯀꯥꯏꯅꯒ ꯏꯕꯦꯝꯁꯤꯡꯗꯗꯤ ꯆꯥꯎ ꯀꯥꯏꯅ ꯍꯥꯏꯕ ꯅꯣꯡꯃꯇ ꯌꯥꯎꯈ꯭ꯔꯕ ꯂꯥꯛꯈꯤꯅꯤ ꯄꯩꯁꯥ ꯄꯥꯏꯔꯀꯥꯟꯗ ꯅꯨꯄꯤꯒꯤꯅꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛꯇꯣꯏꯕ ꯏꯃꯩ ꯂꯩꯒꯅꯤ ꯑꯩꯅ ꯀꯔꯤꯝ ꯈꯜꯂꯨꯅꯣ ꯄꯩꯁꯥ ꯈꯨꯜꯂꯀꯥꯟꯗ ꯈꯨꯟꯗꯗꯤ ꯊꯣꯛꯑꯦ ꯄꯩꯁꯥ ꯈꯨꯜꯂꯀꯥꯟꯗ ꯑꯆꯥꯄꯣꯠ ꯂꯩꯕꯤꯅꯤꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯝꯃꯤꯗꯨꯕꯣ ꯅꯪꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯤꯗ
ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯇꯜꯂꯦ ꯃꯣꯏ ꯂꯥꯛꯑ ꯁꯦꯝꯕꯤꯗꯧꯅꯤ ꯁꯦꯝꯕꯤꯗꯦ ꯕꯤꯕꯤ ꯇꯨꯏꯁꯟ ꯆꯠꯈꯤ ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯣꯏꯕ ꯇꯥꯔꯦ ꯑꯣ ꯑꯗꯨꯗꯤ ꯃꯤꯡꯗꯣ ꯑꯣꯟꯊꯣꯛꯑꯁꯤꯗꯅ ꯑꯣꯟꯊꯣꯛꯑꯁꯤ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏ ꯅꯥꯎꯆꯥꯗꯤꯅꯦ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯌꯥꯔꯛꯇꯕ ꯃꯊꯪꯗꯗꯤ ꯑꯩꯈꯣই ꯁꯝꯖꯦꯠꯁꯥꯕꯝꯒꯤ ꯄꯥꯈꯪ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ 1 2 3 ꯇꯧꯔ ꯅꯝꯃꯛꯀꯦ ꯄꯥꯗꯣꯏꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯊꯥꯒꯠꯄꯗꯨꯗꯅꯦ ꯃꯦꯁꯦꯁꯀꯨꯝꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯃꯦꯁꯦꯁꯇ ꯃꯌꯥꯝ ꯃꯦꯁꯦꯁ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯗꯣ ꯚꯤꯗꯤꯑꯣ ꯌꯥꯎꯍꯜꯂꯛꯑꯣ ꯈꯣꯠꯂꯛꯑꯣꯅ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯑꯝꯇ ꯇꯧꯕꯤꯔꯣ ꯕꯥꯏ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯕꯥꯏ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣ ꯑꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕꯥꯏ ꯊꯝꯃꯣ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯁꯨꯒꯨꯝꯕꯔꯣ ꯑꯩ